Relief Camdagi Mangkhiba Angang Singjamei Thongkhongda Sina Borakhao Manungdagi Fangle Angang Hatpani Haiba Relief Camda Leiminaba Mafare Moredagi Lanjenaraglaga Akanba Hangba Relief Camda Sangjafam Lauduna Leibi Angang Nupi Masa Ama Sina Fangkhre Mihat Aduda Senavani Haiba Relief Cam Aduda Leiminaba Makhurathokpa Ama Police na Fare Mihat pa adu Miyamda Sinarakadavani Haiba Demand Tauraduna Ngasi numit jungba duwaida Irilbung Police Station da Miyamna protest Ukhre Miyam adu tankhaina na bohonavada Police na tear gas sel kaya marum kapkhe Tungda Erang adu laksan bangamkhe Leikhidre nupi masa adu More Ward number 9 dagine Erang asina maram oiraga nupi masa adu gi imung manung punna kampata leiba Ideal Girls College ta hangba relief camp da sangjafam lawduna leirakhiba ne Leikhidre nupi masa Eastern Ideal High School da class KG khaktamak tamli haire Paw amagi matungin na ngarang numidang wairamdagi Mahak thiba khangdana leirakbane imung manung amade relief camp da leiba miyoisingna laikai miyamga loinana akampat ki akoibada thiba humbagi thabak sathakhe Miyamna relief camp adugi manakta leiba pukhri sing da fauba kumduna thibagi thabak sathakhi haire Imung manung da su Irilbung Police Station da missing report ama file tawkhe matung tarakbada Imphal East amade Imphal West District ki police ki SP amade makok thongba officer sing na lusingduna Mapham kaya da paksana thiba humbagi thabak sathakhe Police na satharakba investigation ki sarugama waina laikai adu da panba CCTV camera ki footage phauba yengbagi thabak sathakhe CCTV ki footage ta Churasanpur dagi lanjelaktuna akampat ki relief camp adumakta da leiba miyoi ama chingnavadagi Irilbung Police Station na wahang pahong sathakhe Police na miyoi adu wahang pahong sathavada nupi masa adu mahakna hatoklaba matung Singjamei gi thong makha da hundoklamle haiba khangba ngamlakhibani haire Imphal East District Police personnel singna Singjamei Thongkhongda ki nupi masa adu gi thawa yaudraba haksang Borakhao amada haplaga leiramba thengnakhe haksang adu laukhalaba matung Jenims ki mokta thamkhre Ukhrul Maikeida Erang Kankhatlakli Houkhiba Pung kunmarida Mapham Anida Akanba Maongda Nongmei Kapnakhre Tangkhul nupi maira paibi singna AR personnel singi lambi Mahadev da thatkhre Matam khara lepluraba matungda Ukhrul District ki Litan Police Station na kwanba tongan ba mapham singda Tangkhul volunteer amadi kuki khulai paiba singi marakta khut thokna bagi thokdok thokkhre Easter Sunday gi lai khurumba loiraba matungda ngarang numidang wairam pung 6 lom taba dwaida Litan Police Station na kwanba mongkot sepu Sangkai Sikipung Saraikhong amadi Thawai khulgi tongan ba mapham singda nakal ani Akanba Maongda khut thokna ba Hourakhre tongan ba mapham singda ahing supa khut thokna khiba thokdok aduda asok apan yaubagi paudi phangba leite ngasi ayuksu makha tana nakal ani gi marakta afaba makhalgi nongmei sisinaduna khut thoknakhe state amadi central security force na fana kana honarabasu nakal ani adu khut thokna badu thingba ngamkhide tangkhul amadi kuki khulgi machinda furup ani maki nupi kaya thoroktuna makhoi gi lamda central force changba yaroi haina thingba thamnakhe amaromda district asigi Litan police station na kwanba Sina kaithel dasu nongmei round kaya marum kapagi makhol takraba matung ngasi ayuk pung 10 adwaidagi hauna nongthil pung ama fauba kuki khulai paiba amadi tangkhul volunteer singagi marakta Akanba Maongda khut thoknakhe haujik phawbagi oina nakal animakta asokapan yaubagi pau phangba leitre press na phangba pau amana hai Ukhrul gi tangkhul na khundaba thawai amadi Sarka Fung village tamna ngarang numidang wairam pung 3 minute kun lom tavadagi nongmei round kaya marum kapsilakpaga loinana drone kaya paisilakpa thengnakhe Sarka Fung khuldasu chap manaba maongda nongmei round kaya marum kapsilakhe khunja singna phongdorokpagi matunginna kuki singna khundariba Sangkai village dagi thawai khultamna nongmei kapsilakpani haire numidang pung 10 rom tavadasu nongmei kapsilakpadagi thawai khulgi volunteer singna handuna nongmei round khara kapkhe ngaya kanaraga nakal ani gi marakta leptana nongmei kapna bagi thokdok thokhe Central Security Force matik sana leiravasu Ukhrul District ki tongan ba mapham singda nongmei kapna bagi thokdok asi thingba ngamdabagi phibamda leire haire amaromda mongkot sefu thawai kuki amadi Sangkai village da nongmei kapna bagi thokdok asi gi matangda awangba thaki inquiry committee semduna thigalhangadavani haina kuki CSO working committee Ukhrul na thadorokpa cherol amana haire cherol asina hai ngarang numidang wairam pung 3 tavadagi mongkot sepu thawai kuki amadi Sangkai village ta tangkhul khulai paiba singna nongmei kapsilakpaga loinana ngasi so Sangkai amadi thawai kuki village tamna nongmei round kaya marum kapsilakhi haire KCP-MC progressive na MU da red zone Laothokhre Manipur University gi mathakta sanja thumjaga mari leinaba wakat kaya lakbadagi lup asigi research and analysis wing na kupna thijilubada awang bathaki mahiloisang asida
Senja thumjana thalaba mafam ama oibana red zone Laothokhre haina KCP-MC Progressive ki Information and Publicity Secretary Mahi khomba Maikeida thadorokpa cherol amana haire handakta MU campus manungda bom pokhaihankibadu lup asinani haina claim tawraduna hai Senja thumjaki thogdoksing asida University asegi makok thongba mioi ahumgi maming paladuna makhoi ahum numit nini faubagi manungda party da sangjarakadabane amotpana thalaba MU dagi senjava sing asibu party na chapchaba chairak pidriba fauba Manipur University ki mathakta red zone Laothokhre MU gi thabak sangbada MTS ki waina candidate amamamdagi lupa lakh 35 khongot haina maral sire Assistant Professor gi waina candidate tagi lupa lakh humpudra fauba Laukibagi fact finding report phangle Angang Unnaraba Matung mama Leikhidre Miyamna Erang Hourakhre Jenims ta Angang unavada mama Leikhidre adubu Angang di hingaure Doctor na section davadagi mama Leikhidavani haiduna khoisaunaraba patient party gi miyam hawroktuna Jenims ki A block ki potsai amangata thoankhre Angang Unnaraba Matung Leikhidrebi adudi wabgai hianglamdagi pebam matau leibe chahi kuntaru mapuroiba pebam Dineswar kawi haire pawasina hai tha asigi Anida matau leibe Angang Unnaraba Jenims te admit tawraba matung tha asigi marida angang nupa macha ama pokhe Angang Unnaraba matung mahak warta thamkhe Anabagi phibam lusilakpadagi ngarang doctor singna ICU da thamlaba matung ngarang numidang pung 12:30 kunthra tarakpada pebam matau leibi leikhidavani haire